Akasbani Imphal Ngangbam Nganthoi na pau pazari ahanbada maruoiba pau Manipur da ngarang numidang wairam phawbada nauna COVID-19 positive oiba mioi chama tara thengnabaga loinana COVID-19 positive oiba 19,910 sure Haksel Mantri L Jayanta Kumar na hairi COVID-19 laisat asi matam kharadi aikhoiga sagona duna leigadabana tangai phadana section thorang kaya lokhatpatai amasung Lok Sabha na ngarang Banking Regulation Amendment Bill 2020 pass tawkhre Manipur da haukiba pung kunmari da nauna COVID-19 positive oiba mioi sama tara thengnabaga loinana COVID-19 positive oiba apunba migi masing 19,910 sure ngarang positive oikibasingi manungda general population dagi merfudra humdoi amasung Central Armed Police Force ki mioi tara taret yauri Raijagi COVID-19 Command Control Room na ngarang numidang wairam pung mga da thokiba serolama da hai haukiba pung kunmari da Imphal East Jilla dagi sahi humpudara mga suraba COVID-19 positive oiba nupa ama Imphal gi Jenims ta sikhibaga loinana positive oiba sikhiba migi masing puna 95 sure haukiba pung kunmari asida mioi chama ahum naba phakhi Raija sida COVID-19 na naramba mioi 6,313 haujik naba phakhibaga loinana active case 1,7yankhaimathoi leiri Naba pharakpagi sang asi sada 19.38 yaure Haksel Mantri L Jayanta Kumar na hairi Raija sida COVID-19 na naba migi masing leptana hengalapana masi thengnabada khudongsadaba kaya mayoknari Bisnupur Jilla gi Lokoipat mayada laiba mini secretariat building dangarang COVID care center ama sangabagi thoramda wangangbada mantri na hai Raija sida COVID-19 dagi naba pharakpa migi masing su leptana hengalakli loinana anaba migi masing su hengalakli masina maram oiduna anaba sing lokhanaba ambulance matik sadaba amadi anaba singi leifam sanaraktabagi phibam thengnari Sri Jayanta Kumar na hai COVID-19 laisat asi matam kharadi aikhoiga sagona duna leigadaba maramna aikhoi su tangai phadana section thorang kaya lokhatpatai COVID-19 gi psychological trauma kokhanaba hidak thunglaragani haina su mahangna makha takhi COVID-19 scrub typhus amasung dengue malaria na singbagi matangda nongmagi oibai awareness program ama thanga hisnam lairenbi community hall ngarang pangthokre thoromaduda akhang hekyana laina sing asigi matangda miyamda sandokna takhi Sports Authority of India gi flagship talent identification amasung nurturing program gi makhada Imphal gi Khuman Lampak Sports Complex asi Khelo India gi ahanba State Center of Excellence KISCE Nipan gi manungda yaure Sports Complex asi lakliba sahi mari asida lupa koti 12 lakh marfudara thada duna upgrade tawragani masida infrastructure semgatpa Sports Science Center linkhatpa haisingba coaching thamba amasung physiotherapists amadi akhang ahi sing thambana singba yauri sanaroi singda su afaba makhalgi sana khonabagi polam sing phanghangani Sports Mantraloyna Raija sing amadi Union Territory singi sarkar singa loinana sports ki infrastructure hena fagadhanaba thabak ya paikhatli amasung leibak sinba thungbada sana khonabagi lamda asauba safu ama pinabagi pandamda Khelo India State Center of Excellence sing asi lingkhat kadabani atai KISCE sing aduna Mizoram Telangana Arunachal Pradesh Nagaland Orissa Karnataka amasung Kerala da lingkhat kani KISCE sing adu lingkhat pagi matangda Kendra gi Youth Affairs amasung Sports Mantri Kiren Rijiju na hai center sing asina sana khonabagi lamda haithoi singthoiraba sanaroi singda khwaidagi phaba makhalgi training sing pigani masina 2019 gi Olympic Games ta Bharat pu makok ki leibak tara gi manung salhanbada asoba mateng oigani tabiriba pawase Akasbani Imphal dagi ni Lok Sabha na ngarang Banking Regulation Amendment Bill 2020 pass tawkhre bill asina Banking Regulation Amendment Ordinance ki mahut silagani Bill asigi matangda sel thu mantri Nirmala Sitaraman na hai masina depositor singi sel manghandanaba pandam thamli mantri na hai leibak asida cooperative bank singda sel thamliba mioi singi swartha ngaknaba honagani Srimati Sitaraman na hai COVID laisat na cooperative bank singda asauba safu ma pire mang na hai leibak asigi urban cooperative bank sani humbudra taret ki phibam yamna sokle masigi manungda bank sama supna mangadi minimum regulatory balance phauba yauba ngamdre
Bill asina Reserve Bank of India RBI na scheme amagi makhada cooperative bank sing punsinduna makhoi gi thabak thoram nauna semgatnaba amasung depositor singi swartha ngakpa ngamhangani. Jammu Kashmir dagi article 3 laukthoktuna anoba union territory semkhraba matungda terrorist singi thodok wathok singi sang hanthare. Rajya Sabha da ngarang iduna piba paukhum amada Griha Rajya Mantri G Kishan Reddy na hai 2018 August 5 dagi tha sigi 8 phawbada asauba terrorist ki attack amata thoktri. Article 3 laukthoktringai mamangda numit samari subna ani gi manungda Jammu Kashmir da punna terrorist singa mari leinaba thodok samari 55 thokhi haina su mantri na phungdokhi. Mangna hai 2019 da naron da mi changlakpagi thodok sa manifumdoi thokhi amasung 2018 da na thodok sa manifuma thoi thokhi. Saliba sahi asigi July phawbada Jammu Kashmir da naron da mi changsilakpagi thodok 95 thokhi. Mantri na hai Jammu Kashmir da sahi asigi September 8 phawbada terrorist sa 95 hatkhi. Imphal da ngasi phongba pause singi maroiba pausingi damak Wahengbam Washington leire Washington. Thagachari Nganthoi COVID-19 की पाव अमदी खेलो इंडिया स्कीम की मखादा इम्फाल की खुमल लपाक स्पोर्ट्स कॉम्प्लेक्स सेमगतपन चिंबगी पावना ngasi इम्फाल फोंगबा पावसे अयामबगी मरोइबा पाव ओइरी मणिपुर ngarang नौना मियोय 110 COVID-19 पॉजिटिव ओइखिबगा लोइनाना पॉजिटिव की अपुनबा मसिंग लिसिंग निपाल सहुम कुन यौरे हाइबा पाव अमदी सिखिबा मिगी मसिंग पावसे अयामबदा हेडलाइन तौनरी COVID-19 की पॉजिटिव ओइदुना सिखिबा मिगी मसिंग असि पावसे खरदा निपुनिपाल खरदना निपुमापल अदुगा खरदना यांखै सुरे हाइना फोंगली मसिगा लोइनाना हाई कोर्ट ऑफ मणिपुर की जज अमा पॉजिटिव ओइरे हाइबा पावसु फोंगनरी हक्सेल मंत्री एल जयंत कुमार ना बिष्णुपुर जिला की ऑल मिनी सेक्रेटरिएट कॉम्प्लेक्स ता कोविड केयर सेंटर अमा हांगदोखिबा अमदी थौरमदुदा मंत्री ना फोंगदोखिबा वाफम सिंगसु पावसे खरगी हेडलाइन पाव ओइरी नहारुल की थौदांगदा COVID-19 पेशेंट लायेंग बदा सिजननबा अफबा मखल की हिदाक सिंग नोंगमनिनी सिदा थुंगलरगनी इचेल एक्सप्रेस ता कोविड लाइसत चही खरदी तांथोकप ngमखिरोय मियामना मसिगा पुन्ना लैमिनबा हैनबा होनबा ताई अदुगा इम्फाल फ्री प्रेस ता कोविड की अनाबा सिंगी अनौबा हिदाक ऑर्डर तौख्रे अवातपा सिंग कोहनबा ngमलगनी हाइबा श्री जयंत कुमार की वाफम हेडलाइन तौरी मणिपुर मेल दसु मंत्री की वाफमना अहानबा हेडलाइन ओइरी Laibak asigi ahanba oina Khelo India State Center of Excellence Nipan Khangatpada Imphal gi Khumal Lampak Sports Complex yaure haiba pau pausi ayambada headline tawduna fongnari Huyelan pau Isel Express amadina harul gi thodangda Khelo India scheme gi makhada Imphal gi Khumal Lampak Sports Complex upgrade tawragani haiba pau headline pinari pausi singi headline tawnari batai pau kharadi Sangai Express English ta NSN IM amasung Kendra Sarkar gi formal talk athuba matamda howraba yai Huyelan pauda by election tawragadaba AC singi manungda Wangoi Lilong Saitu Singhat amasung Wangjing Tenthai yaure pongna phamda Hill Area Committee gi chairman khallaba Kel Laishiho gi Singtam hena nungsina naba khonagani haiba wafam panba yai Shiksha Mantri na Exam Center Yangshin Kiba Amade Amjugi Niputaret Suba Foundation de Pangthok Kibagi Paushu Paushe Singi Ahan Balamai de Fonari Nganthoi Thagatsari Washington Aroibada Maroiba Pau Amuhanna Manipur dangarang numidang wairam phawbada nauna COVID-19 positive oiba mioi chama tara thengnabaga loinana COVID-19 positive oiba lising nipan sahum kun sure Haksel Mantri L Jayanta Kumar na hairi COVID-19 laisat asi matam kharadi aikhoiga sagon aduna leigadabana tangai phadana section thorang kaya lokhat patai amasung Lok Sabha na ngarang Banking Regulation Amendment Bill 2019 pass tawkhre Paulo Jare